Paushedi Yumpum Mapuroiba Pau Kharab de Togeri China da Mahitam Libab Manipuri Mahirosingi Maribakari Oigari Tambangamdre China da medical Jauna Tongan Badlam Singda Mahitam Libab Manipuri Mahirosingi Maribakari Oigari Ibatambangamdre Tongan Badlam Singda China da Mahimasin Tamtana Pagitamak Admission Taukraba India ki Mahirosingna Lebak Aduda Hanbagi Matang Pogning Togani Waiba Kongtang Amatalitri Ainagasi Beijing Liba Indian Embassy ki Mekedi ki Pongdorakre Hiramasi Gamari Lena Agency ki Pauna Hai China da Handana Makatana Mahimasin Tamna Bagi Ayawa Pirakpak Ngai Bada Sahi Ama Auzil Club India ki Mahirolising Kaya online studies Satava Natana atoppa Pambai Late Tawigumasung online studies Asi medical ki Lamdade Toyuk na Kudong Chadaba Ama Oire Ayambana medical course in the China da Awang Bio studies Tauriba Indian Mahiroi Lising Kulumda Yana Sahi Ama Mangtuna Makoi Tunglam Setki Matang da pressure Town Mayuk Naduna Laire Chinese authorities in the COVID-19 ge ating basing lakli bata khara asida komthok pa yaba ki phibam leite aina hanjan pawdak piba Leikhidre Mahiroi sing da oirakli ba phibam che chana ba pawdak piba mathok dai aina irai nomita Indian embassy ki statement amana haike MBC asina Chinese University da Machanupana India ge Mahiroi sing da Chinese authorities sing da thamleba ating basing khang na chat pagaloina makata na mahimasin tamthaba yanaba mawongda sin langjana ba pawdak beke China da COVID-19 case sing amukhanda wangkhalakpadagi authorities singna laichat asi lakshin nanabagi henna akanba Thourang chinglokan pagaloina China da changthok changchen tawbada atingba kaya khnghnkhre pau amatana Delhi da poultry product sing jon bagi changchada yangkai henna Hatkhre Leibak asigi tongan ba state target da bird flu ki case confirm tawkhraba matung Leibak asigi konung Delhi da poultry product sing maru oina yerum amasung yancha leibagi changchada yangkai henna Hatkhre aire hiram asiga mari leina INA market chicken shop tauba Rajesh Kauba Mioi Amanda Pondorkibada. Haukiba Namet Marini Rom Asida poultry products in Delege, Miam Labiki Sang Khagan Hatkhre. Hanna Yam Drabadul Palishing Tararongke, poultry product Yolamba Adu Hausik, Lishing Anita Hatkhre. Machina Maram Oreka poultry products in Maru Oina, Yancha Joliba Mioikia, our from the Talapayana Leire. Delege Miamna poultry product Leba Hatkiba Maram Orega, Dukan Pamlipa Miokaradika Henna, Paisa Mangbuklina Dukanke, Ren people am the Pibam the Lakle. Atoppa Yerum Lalonba Binot Koba Mu Amanapong Kibada, no matter Yerum played Janitaki, John Papa Yolamba Adu, how Kibaman in the Ashida Samadaki, Samayaki Yona, Sitabaki Pibam Amada Lakle. Labagasi State Canada Bad Pro Sandorkana Marboreka, poultry products Lebkisang Delida, Kangan Antakibane. Miamna bird flu araga sukang na avian influenza asina maram oiraga India ki tongan ba state khara da use kya khnghnkhre bird flu asi use khakta na tanami oi padasu sandokpa ngambana maram oiraga leba kasigi mi ayamba poultry products leiduna sabada akiba pongnare haire forest staff sing da bulletproof jacket amadi nongmai pinana ba Supreme Court na state sing da khnghnkhre Assam da tawbagum da state kodimaki forest staff sing da bulletproof jacket amadi nongmai pinana ba Supreme Court na state lengak sina khnghnkhre Logi Wangbada Sata Liba Musingna, Nongway Pai the forest officials in the addict of Gitombo Lum the Logduna, Supreme Court of Wapamasitam Kibane. Forest staff in the attack Satabimato Asi Aruba Pibam Amani Aina Lauraduna, Chief Justice S.A. Both then losing bands Amana Akaknaba, State Amabukudam Oina Piraduna Ike. Forest officials in the Park Jaukraba Umangi Mapam Singbo, Ngak Chenabakidam Sapul Tonglaga Khutlai Paiduna, Matok Doriba Piba was Yamna Kahan and White Abapoke. Khutlai matik chana pairaga logi wangwada sataliba musing ki mayokta Khutlai pai matik chana paidaba forest officers sing amade staff sing na kram law enforce tawna ba honaram khatake aibase wakhalna lambada wana thoki aiba wafamsu bench aduna thamkhe yamlaba pistol ga konana nongmai lalonba phare Lakdiba Republic Day ki mangoinana Delhi Police Special Cell na sahi kunmari suraba nongmai lalonba ki thabak tawba mioi ama semi automatic pistol kyamuk konana Fare aina official sing ngasi Pongdokre. Paraba equis adigi maming Asis Kumar Pande Kawe, Uttar Pradesh ki Allahabad dagini aina official sing dona Pongdorakle. Deputy Commissioner of Police Special Cell Sanjeev Kumar Yadav na aike agang na pau phang badagi Pande haukiba sagol senda maki contact amada nongmai sing kusinana baginamak pitam purat lakpada phabane. Mangondagi semi automatic pistol 35 nongmai maru hompu amasung mobile phone ama phangki aina mangna Pongdokle. Dana US na yengthiba leptapati nuclear Khutlai henna sagani aina North Korea na kihankhre North Korea amasung United States ki marakta leiba mari sing ki leiba
US na makoy gi kalak yang thibagi thausil thadok panatragana thadok tabagi makha poli haraduna North Korea ki Luchingba Kim Jong Un na mahaki nuclear Khutlai gi pokai pak thok chak thok lakani amasung henna sathiba atomic weapon system mayam ama puthok lakani haina kihankhre haina state media thangchinometer report tawkhre Kim na irai numita ruling party gi maru iba mifam amada phongdokhiba wafam asi US da lakadaba president Joe Biden gi government da pressure pinaba khonaba am oin unare North Korea amasung United States ki marakta anoba mari sing thamnaba upai asi United States na makoi kala engthiba gi thausil North Korea ti lokthok panna dragana lokthok tabani aina Kim na hairi aina Korean Central News Agency na aike nagalamarom da Machanupana Mama amadi mama ga loinariba Nupa Hatkhre Jaipur district ki manung chanba Kotpoli town da masagi sahi kulrom surapa Nupa masa amana mahake atoppa mama amadi mama ga Leiminnaba Nupa nongmai da kaptuna Hatkhre aina police na ngasi phongdorakle Polis na makata na phongdor khibagi matung inna Suman Chowdhury sahi kunthangani pan amasong matadin sahi nipu suraba asi haukiba tha khararom asida punna Leiminnabane Suman mahaki Mapuroiba khainakhraba matungda matadin ka Leiminnabke makhoi ga punna masanupa adusu leirakibane kari maram gi damakta makhoi anibo masanupa na kaptun Hatkhre bano aibadu sapchana khangba ngamdre ADC Mikhalgidmk Electoral Roll sing Thourang tounaba khnghnkhre Tamluirba Manipur ki singki district singki autonomous district council ADC ki general election pangthokna bagi damang preliminary electoral roll sing Thourang tounaba state election commission SEC Manipur ki maikai degi mari lenerba singki district election officer DEO singki thabak thoram singcho pangthokliba deputy commissioner singda khangalakle haire Pausi asina phangba pauna haibada State Election Commission Manipur ki cherol adu commission asiki secretary Radha Rani Mutum ki maikai degi DEO DC sing asida tha asiki tarukta khangalakibane cherol adi copy sing senapati Kangpokpi Okrul Sandel Sochanpur amasung Tamenglongge DEO DC sing da pirakhe aduga Kamjong Tengnopal Pherzon amasung Nonegina district mari asigi deputy commissioner sing da address tawduna pirakibane haire Nagalamarom da Hannagi Foreign Minister M. Solanki Leikhidre Hannagi Foreign Minister amasung Congress ki veteran Luchingba Madhav Sinha Solanki ngasi Leikhidre aina Congress Luchingba sina phongdokhre Gujarat ki Chief Minister su aramba sahi marfudraw da suraba Solanki ngasi ayuk Gandhinagar da Leikhidbani aina mahaki mari matasu oriba Gujarat Congress ki President Amit Savdana phongdorakle marakasida Solanki na Leikhidabada Prime Minister Narendra Modi na awaba phongdokhre Panbajabadi Gujarat ki Tam Anirak Rajya Sabha ki MP oina kakhiba Solanki 1991 ki June dagi 1992 ki March phauba External Affairs Minister oikhe Narendra Modi na Gujarat ki Chief Minister oidringai ki mamang da mahak State Chief Minister ki phamsu pokhe aroibada content sing asigi maru iba pau khara asiba paudam jariba Manipur local news YouTube channel amadi Facebook page asidagi yangbiru bapuna mapathaga jari channel asina domda kanarabadi subscribe tawbidriba singna subscribe tawbiramo loinana like and share tawbasu kauphi ganu puna mapu amukana thakajari